Miyamgi leingak ama athubada leihanduna tangdu leitana leiba state ama oihellasi haina Kokomi Women's Wing ge thomi singna ngarang BJP ge state president adhikari mayum sardaga unaduna wafam sing asi thamlam le hairi BJP ge state president gi mayumda chatuna mahaka unaruraba matungda ngasi lamfelda leiba Kokomi ge office ta pangthokhiba pawgi mifamda Kokomi Women's Wing ge convener RK Tharaksana na haikibada maram chadana Manipur PR lakpadagi oirakliba fibam asi mawong chadre absolute majority leina matik chaba leader ama khanbangamdaba amadi miyam gi leingak ama leitaba haibasi laibak thibani sarang naringai cheragasida PR thamjilapana khudong thiba kaya ama thokhalli Manipur da chatharakliba lana sida security force na miyam gi lanthum ngakpa ngamlaktabadagi khul ngakpa sing thoklakpani makhoi gi mathakta lan asina loidro faba punbana chingba tawba yaroi haina BJP state president na thazaba pirakhi hari Koi kun ngakchariba isa sing manamdam kannana bai damakta aduma security akoi state security sing ngamdabadagi isa sing jina tangai padana kulai paidana kun ngakchari ko tan tanarga pabiba punbiba ko tan tanabiba adudagi hendoktana akogi ima sing pawbuja su akoi aso open nanganba pawba yawgrbani BJP gi president da akoi pajana tamjarame akoi popular government ama atubada lamdam sida lengak si lehenbiu adu tangdu laitaba poragna bai damakta maju president na sinbiu adu karigi damakta akoi president ngaji pawda akoi governor ga tanadana natraga leiriba magi makada leiba akoi cabinet ki aduga makagi MLA sing punamak tanara kanda karigi lenga sem na bagi tamta matu arrangement si tawbidriba no haidana akoi na hangjaba matamda akoi president na ayu ji governor si khar chinbagi ma kangpupida karida atopa akoi unana bagi koki si unabai program ama adu chatpa kotpa adu leibadagi unajabani ai atubada unaraga hojiki hariba ima sing pambiri akoi loinam pamba popular government ama nana bagi madugi matang tu ai soidana wari sajarakanda ai mayam tu keno tongno batawjage haidana sinjarake haibagi wafam duma tambire Wingasigi ko convener W Luang Leimana Fongdorapada Assam Rifles ka kuki singa manaraga chatminare haibasi miyam na khangnaraba khudam changdam loina leirabang aktani ngasi fawada Assam Rifles singa kuki singa manaraga mayai kaba chinjak lalon minabagi khudam mayam amasu leire Senapati District Students Association na AR ga kuki ga chatminare hairakpa simakna ngasidi aron basing fongdoklei khulai sing fawagi matangdana Assam Rifles singa manaraga kuki singi khulai na fadaba losilaga atek akai khara oina puthoktuna miyamda utchaiba aduga tampakina icha singi phaba punba tauba michang mikhai naibagi thawong asi yaningde tasengna AR ga kuki ga manaraga maitai sing namthunaba muthatnaba hotnare haibasi chumle center lengak singi khubam nungda thammaga sanari balila asi tokpiu michang mikhai naidana thabak paikhatlu haiba wafam thamke asomdana makoina manaraga Assam Rifles ka kuki ga manaraga da kulai lochallaga ꯑꯩꯈꯣꯏꯗ ꯇꯝꯄꯥꯛꯀꯤ ꯁꯤꯒꯨꯝꯅ ꯇꯛꯊꯣꯛꯅꯅꯕ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯗ ꯌꯥꯅꯅꯕ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯁꯤꯡꯁꯤꯕꯨ ꯐꯥꯔꯀꯥꯟꯗ ꯃꯈꯣꯏꯅ ꯂꯣꯏꯁꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝꯁꯤꯕꯨ ꯅꯝꯊꯔꯀꯥꯟꯗ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯁꯤ ꯃꯨꯊꯠꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯐꯥꯒꯦ ꯍꯥꯏꯔꯒꯁꯨ ꯄꯨꯂꯞ ꯐꯥꯕꯤꯌꯨ ꯐꯥꯔꯣꯏ ꯍꯥꯏꯔꯒꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯕꯛꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯑꯒ ꯃꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟꯗꯨ ꯐꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ